Imphaldagi supnagi kilometer tara romtamak lapna leiba lamlai kendrogi Sawombungda leiba Primary Health Centre mai phangdaba numit marini surei nubidangi matamda candle thanduna laying chathari Sawombung maikaigi khul kaya maru oina Sawombung Paurabi Yorbung Pungdong bom sekta nungoi chalo lamlai kaibi Faknung na chingba mafam gi praja singi yamna maru oiriba ana layingi mafam ama oiriba Sawombung Primary Health Centre asida numidangi matamda candle thanduna laying sathaba ubada laying balakpa miyoi sing angakpa pokhibaga loinana laying sang asi yengsinbinaba leitrabra haiba wahang kaya hangnarakli yengsinbinaba leitrabaga pangkhak oiraba laying sang asi haukiba numit mari ni romgi mamangdagi electric transformer yadabadagi mai fangdana leirakpani numidangi matamda emergency ki oina anaba pukhalakpada khudongchadaba kaya mayoknari mai laktaba sina maram oiraga pikliba angangsing amadi nupisingda kapnaba immunization ki hidak langthak sing hapkadaba freezer sing mathau tawdabana hariba hidak sing asi manglagadra haibagi wahang amasu lakli transformer yadabadagi mai fangdana lairiba hospital asida miyam gidamak khudongchadaba kaya mayoknarabasu doctor nurse amadi staff singna mathau ningthina tahori lamdam asida thokliba chahi ani helaklaba irang asida Shufam Nomphang Khangdraba Miyamgi Semilongi Fibam Adoki Matik Soksinduna Laying Bafauba Ngamdabaki Fibam Ama Laklaba Matam Asida Laingaki Asigumlaba Laikai Kayagi Yamna Maru Oriba Laying from Ama Oriba Mafam Asida Hauzik Oriba Fibam Asi Yamna Laibak Tibani Haina Miyamna Fongdok Pagaloina Mari Lainaba Singna Yadana Laidiba Electric Transformer Asi Atuba Matamda Sembinaba Pukning Singsilakli